ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯑꯏꯕ ꯑꯟꯖꯂꯤꯅ ꯈꯨꯠ ꯊꯥꯕꯤꯔꯛꯄ ꯍꯣꯔꯔꯗ ꯕꯦꯁ ꯇꯧꯖꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯒꯤ ꯑꯄꯦꯟ ꯄꯦꯟꯗꯁꯨ ꯀꯃꯦꯟꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯑꯃꯗꯤ ꯅꯧꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯊꯣꯛꯆꯔꯛꯂꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯍꯧꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯔꯤꯅꯥ ꯂꯥꯏꯗꯨꯛ ꯊꯥꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯔꯤꯅꯥꯒꯤ ꯃꯄꯥ ꯏꯃꯣꯕ ꯇꯤꯚꯤ ꯌꯦꯡꯂꯝꯃꯤ꯫ ꯏꯃꯣꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯔꯤꯅꯥꯅ, "ꯄꯥꯕꯨꯡ, ꯏꯔꯣꯟꯕꯒ ꯀꯥꯡꯒꯧꯒ ꯊꯣꯡꯉꯒꯅꯤ꯫ ꯑꯗꯣ ꯄꯥꯕꯨꯡ ꯁꯤ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯑꯇꯣꯞꯄ ꯊꯣꯡꯉꯛꯎꯔꯥ?" "ꯌꯥꯅꯤꯗ, ꯑꯊꯣꯡ ꯑꯊꯣꯡꯕ ꯆꯥꯁꯤꯜꯂꯒ ꯂꯣꯏꯔꯦ." "ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦꯀꯣ." ꯊꯣꯡꯂꯨꯔꯣ." ꯔꯤꯅꯥ ꯀꯤꯆꯟꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯔꯤꯅꯥ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯃꯄꯥꯗ, "ꯄꯥꯕꯨꯡ, ꯆꯥꯛ ꯆꯥꯔꯁꯦ" ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯃꯣꯕ ꯀꯤꯆꯟꯗ ꯆꯪꯉꯛꯏ꯫ ꯃꯄꯥ ꯃꯆꯥ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯒ ꯔꯤꯅꯥ ꯀꯣꯟ ꯐꯦꯡꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯒ ꯔꯤꯅꯥ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯔꯒ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯔꯤꯅꯥ ꯁ꯭ꯀꯨꯜ ꯌꯧꯔꯛꯄꯒ ꯔꯤꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯁꯌꯥꯅ, "ꯉꯁꯥꯏꯈꯩ ꯑꯩꯗꯤ ꯅꯪ ꯉꯥꯏꯕꯗ ꯋꯥꯔꯦ ꯅꯣꯡꯃ. ꯅꯪꯅ ꯏꯊꯦꯡ ꯊꯦꯡꯅ ꯂꯥꯛꯏꯕ." "ꯏꯌꯥꯗ ꯇꯧꯔꯤꯅꯤ." "ꯌꯥꯔꯦꯁꯦ, ꯐꯥꯒꯤ ꯇꯧꯕꯅꯤ. ꯃꯤꯁ ꯂꯥꯛꯑꯅꯤ." ꯔꯤꯅꯥꯒꯤ ꯀ꯭ꯂꯥꯁ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯔꯤꯅꯥꯅ ꯌꯨꯝ ꯍꯜꯂꯛꯄꯗ ꯎ ꯃꯈꯣꯡ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯐꯝꯃꯒ ꯃꯄꯤ ꯁꯤꯟꯊꯔꯒ ꯀꯞꯂꯝꯕ ꯎꯔꯝꯃꯤ꯫ ꯔꯤꯅꯥꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ, "ꯀꯩꯗꯧꯔꯒꯦ? ꯅꯪ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯗꯨꯕꯣ?" ꯅꯨꯄꯤ ꯑꯗꯨꯅ, "ꯑꯩꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜ ꯑꯩꯈꯣꯏ ꯈꯨꯔꯥꯅ ꯃꯥꯒꯤ ꯃꯤꯡ ꯂꯣꯏ ꯄꯥꯜꯂꯣ, ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯂꯥꯏꯔꯤꯛꯀꯤ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯂꯩꯕꯤꯔꯒꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯆꯦꯗ ꯁꯥꯏꯟ ꯍꯦꯛ ꯇꯧꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯈꯨꯔꯥꯅꯅꯦ ꯂꯨꯄꯥ 2,00,000 ꯄꯤꯔꯒ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯔꯣꯏꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ." ꯔꯤꯅꯥ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯔꯤꯅꯥꯅ, "ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯁꯤꯔꯥ? ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯌꯣ." ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯉꯥꯎꯔꯝꯃꯤ꯫ "ꯑꯗꯨꯗꯤ ꯆꯠꯁꯤꯔꯥ?" ꯃꯈꯣꯏꯗꯨ ꯔꯤꯅꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯏꯃꯣꯕꯅ, "ꯏꯕꯦꯝꯃ, ꯃꯥꯗꯤ ꯀꯅꯥꯅꯣ?" ꯔꯤꯅꯥꯅ, "ꯄꯥꯕꯨꯡ, ꯏꯃꯥꯟꯅꯕꯤꯅꯦ. ꯃꯥꯁꯦ ꯑꯩꯈꯣꯏꯗ ꯂꯩꯍꯜꯂꯁꯦꯅ ꯃꯥꯒꯤ ꯃꯈꯨꯔꯥꯅ ꯂꯩꯕ ꯌꯥꯔꯣꯏꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯏꯌꯦ. ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯂꯩꯍꯟꯕ ꯌꯥꯒꯗ꯭ꯔꯣ?" "ꯀꯔꯤꯒꯤ ꯌꯥꯗꯅꯤ?" ꯔꯤꯅꯥ ꯅꯨꯄꯤ ꯑꯗꯨꯒ ꯀꯥ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯔꯤꯅꯥ ꯀꯥ ꯑꯃꯗ ꯅꯨꯄꯤ ꯑꯗꯨꯒ ꯆꯪꯂꯛꯂꯒ ꯐꯃꯨꯡ ꯑꯃꯗ ꯐꯝꯗꯩ꯫ ꯔꯤꯅꯥꯅ, "ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ?" ꯅꯨꯄꯤ ꯑꯗꯨꯅ, "ꯂꯟꯊꯣꯏ ꯀꯧꯏ." ꯂꯟꯊꯣꯏꯅ, "ꯅꯪꯒꯤ ꯃꯤꯡꯗꯤ?" ꯔꯤꯅꯥ ꯀꯧꯏ꯫ "ꯅꯪ ꯏꯔꯨ ꯂꯨꯊꯣꯛꯎꯔꯣ. ꯑꯩ ꯆꯥꯛ ꯊꯤꯔꯛꯀꯦ, ꯆꯔꯥ ꯋꯥꯟꯁꯦ." "ꯑꯍꯣꯏ." ꯂꯟꯊꯣꯏ ꯏꯔꯨ ꯂꯨꯖꯕ ꯆꯪꯈꯤ꯫ ꯔꯤꯅꯥ ꯆꯥꯛ ꯑꯗꯨ ꯁꯠ ꯁꯠ ꯊꯤꯗꯣꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯆꯥꯅꯅ ꯏꯃꯣꯕꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯑꯝꯃꯤ꯫ ꯔꯤꯅꯥꯅ, "ꯄꯥꯕꯨꯡ, ꯉꯥꯁꯤꯗꯤ ꯌꯥꯝ ꯆꯥꯎꯏꯅ." "ꯆꯥꯛ ꯊꯣꯡꯗꯣꯛꯂꯨꯔꯣ. ꯑꯗꯨꯒꯅꯦ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯂꯩꯕꯤꯔꯨꯔꯣ." ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯟꯊꯣꯏ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯔꯤꯅꯥꯅ, "ꯂꯟꯊꯣꯏ, ꯄꯥꯕꯨꯡꯅ ꯉꯥ ꯂꯩꯔꯛꯑꯦ. ꯍꯣꯔꯦꯟ ꯊꯣꯡꯉꯒ ꯆꯥꯁꯦ." ꯂꯟꯊꯣꯏꯅ, "ꯍꯣꯏ ꯔꯤꯅꯥ."
ꯃꯈꯣꯏ ꯑꯅꯤ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝ ꯁꯥꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯊꯣꯡꯗꯣꯛꯂꯝꯃꯤ꯫ ꯔꯤꯅꯥꯒ ꯂꯟꯊꯣꯏꯒ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯔꯤꯅꯥꯅ, ꯄꯥꯕꯨꯡ ꯆꯥꯛ ꯂꯣꯏꯔꯦ, ꯆꯪꯉꯛꯑꯣ꯫ ꯏꯃꯣꯕꯅ, ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯕ? ꯂꯟꯊꯣꯏꯅ, ꯂꯟꯊꯣꯏ ꯀꯧꯋꯦ ꯄꯥꯕꯨꯡ꯫ ꯑꯗꯨꯗꯤ ꯅꯪ ꯔꯤꯅꯥꯒ ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯆꯠꯂꯨꯆꯣ, ꯑꯗꯨꯒ ꯅꯣꯏ ꯑꯅꯤꯒꯤ ꯅꯥꯐꯤ ꯅꯔꯣꯜ ꯈꯔ ꯂꯩꯔꯨꯆꯣ ꯀꯣ꯫ ꯂꯟꯊꯣꯏꯅ, ꯍꯣꯏ ꯄꯥꯕꯨꯡ꯫ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯤ꯫ ꯔꯤꯅꯥ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯂꯤ꯫ ꯂꯟꯊꯣꯏꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯔꯤꯅꯥꯅ ꯁ꯭ꯀꯨꯜ ꯌꯧꯔꯛꯄ ꯀꯥꯟꯗ, ꯁꯌꯥꯅ, ꯃꯤꯒꯤ ꯃꯆꯥꯗꯤ ꯃꯇꯥ ꯑꯃꯒ ꯑꯃꯨꯛ ꯐꯪꯖꯔꯦꯀꯣ꯫ ꯔꯤꯅꯥꯅ, ꯀꯩꯗꯧꯔꯒꯦ, ꯃꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯀꯩꯅꯣ꯫ ꯔꯤꯅꯥꯒꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯦ꯫ ꯔꯤꯅꯥ ꯃꯌꯨꯝ ꯍꯜꯂꯛꯂꯦ꯫ ꯂꯟꯊꯣꯏ ꯍꯥꯟꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯂꯟꯊꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯊꯤꯔꯒ ꯔꯤꯅꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯤꯅꯥ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯔꯤꯅꯥꯒ ꯂꯟꯊꯣꯏꯒ ꯆꯥꯛ ꯆꯥꯕ ꯊꯣꯛꯂꯒ ꯀꯩꯊꯦꯜꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯤꯅꯥꯅ ꯐꯤꯔꯣꯜ ꯈꯜꯂꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ, ꯂꯩꯔꯥꯡꯀꯧꯕꯤ ꯅꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅꯕ ꯐꯖꯈ꯭ꯔꯦꯗ, ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯍꯧꯔꯒꯦꯗ꯫ ꯔꯤꯅꯥ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯔꯤꯅꯥꯅ ꯅꯨꯄꯥꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯔꯤꯅꯥꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯔꯛꯏ꯫ ꯂꯟꯊꯣꯏ ꯆꯦꯟꯁꯤꯜꯂꯒ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯏ, ꯑꯗꯨꯒ ꯀꯟꯊꯈꯤ꯫ ꯔꯤꯅꯥ ꯃꯄꯤ ꯏꯔꯥ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯕꯅ ꯂꯣꯏꯔꯝꯈꯤ꯫ ꯂꯟꯊꯣꯏꯅ, ꯔꯤꯅꯥ ꯂꯥꯛꯑꯣ, ꯌꯨꯝ ꯆꯠꯂꯁꯤ꯫ ꯔꯤꯅꯥꯅ, ꯍꯣꯏ꯫ ꯂꯟꯊꯣꯏ, ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯇꯣꯟꯖꯩꯀꯣ, ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯂꯣꯏꯕ ꯅꯥꯏꯗꯅ ꯁꯣꯏꯀꯣ꯫ ꯂꯟꯊꯣꯏꯅ, ꯌꯥꯔꯁꯦ, ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤ, ꯅꯪ ꯑꯗꯨꯃꯥꯏ ꯀꯞꯄꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯔꯤꯅꯥ ꯑꯃꯗꯤ ꯂꯟꯊꯣꯏ ꯌꯨꯝ ꯌꯧꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯟꯊꯣꯏꯅ, ꯔꯤꯅꯥ, ꯅꯪꯒ ꯄꯥꯕꯨꯡꯒꯇꯪ ꯂꯩꯕ꯭ꯔꯣ? ꯏꯃꯥꯗꯤ ꯂꯩꯇ꯭ꯔꯣ? ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯦꯛꯁꯤꯗꯦꯟ ꯑꯃꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯣꯔꯤ, ꯑꯩ ꯑꯗꯨ ꯍꯪꯉꯝꯃꯣꯏꯗꯕꯅꯤ꯫ ꯁꯣꯔꯤ ꯔꯤꯅꯥ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯂꯟ꯫ ꯄꯥꯕꯨꯡ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯆꯥꯛ ꯊꯣꯡꯗꯣꯛꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯔꯤꯅꯥꯒꯤ ꯐꯃꯨꯡꯒ ꯊꯪꯅꯕ ꯋꯤꯟꯗꯣ ꯑꯃꯗ ꯂꯦꯇꯔ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯦꯇꯔ ꯑꯗꯨꯗ ꯀꯩ ꯏꯒꯤ ꯌꯦꯡꯉꯨꯕꯗ ꯔꯤꯅꯥꯒꯤ ꯃꯄꯥ ꯏꯃꯣꯕꯅ ꯀꯧꯔꯛꯏ꯫ ꯏꯄꯥꯒꯤꯔꯤ, ꯅꯪ ꯊꯣꯛꯂꯛꯎꯅꯦ, ꯅꯪ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯦ꯫ ꯔꯤꯅꯥ ꯂꯦꯇꯔ ꯑꯗꯨ ꯎꯄꯨ ꯃꯅꯨꯡꯗ ꯊꯝꯖꯤꯜꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯄꯥꯕꯨꯡ, ꯑꯩ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯦꯕ, ꯏꯆꯥꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯂꯟꯊꯣꯏ ꯆꯦꯟꯊꯣꯔꯛꯏ, ꯑꯗꯨꯒ, ꯄꯥꯕꯨꯡ, ꯔꯤꯅꯥ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯕꯣ? ꯇꯧꯔꯦꯅꯦ꯫ ꯂꯟꯊꯣꯏ, ꯉꯁꯤꯗꯤ ꯉꯥ ꯂꯤꯊꯔꯛꯀꯦ꯫ ꯔꯤꯅꯥꯅ, ꯁꯦꯀꯦꯟ ꯗꯤꯕꯤꯖꯟ ꯀꯅꯥ ꯇꯥꯒꯦ? ꯏꯃꯣꯕꯅ, ꯌꯦꯡꯉꯛꯈꯤꯒꯦ꯫ ꯏꯃꯣꯕꯅ, ꯌꯦꯡꯉꯛꯈꯤꯒꯦꯀꯣ꯫ ꯏꯆꯥ ꯂꯟ, ꯅꯪꯁꯨ ꯄꯥꯁ ꯇꯧꯔꯦꯅꯦ, ꯉꯁꯤꯗꯤ ꯁꯔꯦꯡ ꯑꯣꯏꯅ ꯍꯦꯛꯇ ꯂꯩꯁꯔꯨꯔꯒꯦ, ꯅꯕꯥꯅꯤ ꯅꯊꯧ ꯅꯅꯝ ꯇꯧꯊꯣꯛꯑꯝꯃꯨ꯫ ꯏꯃꯣꯕ ꯍꯔꯥꯎ ꯍꯔꯥꯎ ꯀꯩꯊꯦꯜꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯤꯅꯥꯒ ꯂꯟꯊꯣꯏꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯟꯊꯣꯏ ꯏꯔꯨ ꯂꯨꯖꯕ ꯆꯪꯈ꯭ꯔꯦ꯫ ꯔꯤꯅꯥ ꯂꯦꯇꯔ ꯑꯗꯨ ꯄꯥꯒꯦꯅ ꯍꯥꯡꯗꯣꯔꯛꯄ ꯀꯥꯟꯗ ꯑꯉꯛꯄ ꯋꯥꯔꯤ ꯀꯌꯥꯅꯣꯃ ꯏꯔꯝꯃꯤ꯫ ꯂꯟꯊꯣꯏꯅ, ꯔꯤꯅꯥꯅ, ꯀꯩ ꯍꯥꯏꯒꯦ ꯂꯟ? ꯅꯪ ꯑꯝꯇ ꯂꯥꯛꯎ꯫ ꯔꯤꯅꯥꯅ, ꯀꯥꯏ ꯂꯩꯒꯦ ꯂꯟ? ꯅꯪ ꯑꯝꯇ ꯂꯥꯛꯎ꯫
Rina letter adu thamjilamlaga Len manakta tamna laklami. Len thoina aidi ngasi kahbu kaure imanimbi magi luhongbane ba ngasi chatluse. Rina na invite robra ngarang kaithelda poche leiba thengnari aduda invitation card pirakpani. Hoi hoi adudi horen chatlase. Rina na gifty Len engonda paisa lai aduna layerse. Imoba nga layraga kitchen lamda changlai. Ibema se thongdoklo. Se. Rina na pabung imanabi amagi lohongba chatluge nga layraga. Imobana awum podkadi layrabo. Len thoina layre pabung. Imobana adudi chak to thongdolaga chak cha thoklaga chatluro. Rina amadi Len chak thongdolaga mapagi chak saruk thidok piramaga mabani su chana batawrami. Imobana yensang sidi kanhana thonglino. Len thoina aina thongbane pabung hawdabra. Kaigi hawridino aidi hawmandana khudse hamdokpa phau talle. Rina na aina thongbadi hawdaba. Hawi ichana thongbasu makhoi ahum noi punna chak chaba loiraga Rina ga Len gadu luhongba yaurunaba chetnaba thogla ami. Thonggal yaurapaga saya leirami. Rina na nangdi kai chatoino. Saya na ai luhongba ma chatludoine adugine. Saya na amuksu Len thoi nang moida leibra. Len thoi na Rina ngakna nobody khangnabra. Saya na khangnadradi kaino mi boarding daga leiminara ine kaino. Rina na adudi yam pharene. Saya na Len nang Rita gi luhongbra chatlise. Len na saya aisune. Rina na adudi akhoi ahum bunna chatminarse. Karama makhoi ahum gi manakta thawjala ami. Kar aduda saya gi mayamba oyami. Saya na daloya nangamda thinbiramgira. Loya na as yaroida ngasidi ai thaba ama chatlukini. Len thoi manak changsulaga dada yaragadi amta thinbigira. Loya Len thoi da mamit kupchu makhai yenglami. Len thoi na dada yarabro haina hari. Amug Loya khamprek khangna kakhalo. Makhoi ahum kar manung kakhalai. Len thoi kar gi window dagi labuk ama urami. Labuk aduda nupi ama masam sangbi phimu satba amana Len thoi bu makhut khalaga lao haina kaubaga maong dawani. Manaktuda angang amasu harauraga kuchen chelami. Angang adu chapu mathakda tongaga amuk phami amuk jeli. Len thoi mataw adu ubada car gi window adu phat langsuli. Rina na Len thoi kaidawrage. Len thoi na kaisu tawde. Saya na da isang bottle amta piro. Loya isang bottle ama pirai aduga saya da piraki. Len sidak jalo se. Makhoi ahum lohongfam du yawre.
ꯀꯥꯔꯗꯒꯤ ꯂꯟꯗꯨ ꯀꯨꯝꯊꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯃꯈꯨꯠ ꯌꯦꯠꯇꯅ ꯑꯉꯥꯡ ꯑꯃ ꯀꯣꯜꯂꯤ, ꯑꯗꯨꯒ ꯃꯈꯨꯠ ꯑꯣꯏꯗꯅ ꯆꯐꯨ ꯑꯃ ꯀꯣꯜꯂꯤ꯫ ꯂꯟ ꯀꯥꯔ ꯃꯅꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯂꯤ꯫ ꯔꯤꯅꯥꯅ "ꯂꯟ, ꯂꯥꯛꯑꯣ, ꯊꯣꯛꯂꯛꯑꯣ"꯫ ꯂꯟ ꯀꯤꯅ ꯀꯤꯅ ꯊꯣꯛꯂꯛꯏ꯫ ꯔꯤꯅꯥ, ꯁꯌꯥ ꯑꯃꯗꯤ ꯂꯟꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯈꯤ꯫ ꯂꯣꯌꯥ ꯀꯥꯔ ꯃꯅꯨꯡꯗ ꯐꯝꯃꯒ ꯏꯁꯩ ꯇꯥꯔꯤꯉꯩꯗ ꯅꯨꯄꯤ ꯑꯃ ꯀꯥꯔꯗ ꯀꯥꯈꯠꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯏ꯫ ꯂꯣꯌꯥ, "ꯂꯟ, ꯅꯪꯂꯣ?" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯀꯥꯔ ꯑꯗꯨ ꯊꯧꯔꯨ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯂꯣꯌꯥ ꯑꯗꯨ ꯂꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯥꯔ ꯑꯗꯨ ꯊꯧꯔꯝꯃꯤ꯫ ꯂꯧꯕꯨꯛ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯈꯣꯟꯖꯦꯜ ꯍꯧꯕ ꯑꯃꯅ, "ꯅꯪꯗꯤ ꯌꯥꯝ ꯄꯪꯉꯤꯅ, ꯑꯩꯁꯦ ꯀꯅꯥꯅꯣꯅ ꯐꯥꯎ ꯈꯪꯉꯝꯗꯕ"꯫ ꯂꯣꯌꯥ ꯀꯤꯅ ꯃꯅꯤꯡ ꯂꯩꯊꯣꯔꯛꯄꯗ ꯔꯤꯅꯥꯒꯤ ꯃꯃꯥ ꯁꯅꯥꯔꯩ ꯃꯃꯤꯠ ꯑꯗꯨ ꯃꯈꯨꯠꯅ ꯀꯣꯜꯂꯒ ꯃꯁꯝ ꯃꯅꯥ ꯐꯜꯂꯒ ꯂꯩꯔꯝꯃꯤ, ꯏꯅ ꯃꯁꯥ ꯄꯨꯝꯕ ꯂꯨꯞꯄꯝꯃꯤ꯫ ꯁꯅꯥꯔꯩꯅ, "ꯏꯕꯨꯡꯉꯣ, ꯉꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯤꯡꯕ ꯊꯨꯡꯖꯔꯅꯤꯀꯣ, ꯅꯪꯕꯨ ꯉꯁꯤ ꯑꯩꯅ ꯄꯨꯔꯒ ꯆꯠꯂꯅꯤ"꯫ ꯂꯣꯌꯥꯅ, "ꯏꯃꯥ ꯁꯅꯥꯔꯩ, ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯣ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ" ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ, "ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯃꯤ ꯀꯅꯥꯅꯣ ꯍꯥꯏꯌꯨ"꯫ "ꯑꯩ ꯂꯟꯊꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤ"꯫ ꯁꯅꯥꯔꯩꯅ, "ꯅꯣꯏ ꯑꯅꯤ ꯊꯨꯡꯅꯕ ꯑꯣꯏꯖꯔꯣ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯪꯒꯤ ꯅꯆꯥ ꯑꯍꯥꯟꯕ ꯄꯣꯛꯄꯗꯨ ꯑꯩ ꯑꯣꯏꯅ ꯄꯣꯛꯀꯅꯤ, ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯕꯅꯤꯀꯣ"꯫ ꯂꯣꯌꯥ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯨꯍꯣꯡꯐꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯔꯤꯅꯥ, ꯁꯌꯥ, ꯂꯟꯊꯣꯏ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯥ ꯄꯥꯈꯠꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯌꯥꯅ, "ꯂꯣꯏꯔꯦ"꯫ ꯂꯣꯌꯥꯅ, "ꯑꯗꯨꯗꯤ ꯆꯠꯂꯁꯤ, ꯀꯥꯈꯠꯂꯣ"꯫ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯂꯣꯌꯥꯅ, "ꯑꯩꯗꯤ ꯏꯆꯥꯁꯨ ꯄꯣꯛꯁꯨ ꯄꯣꯛꯍꯜꯂꯣꯏ, ꯊꯨꯡꯅꯍꯟꯅꯤꯕꯨ ꯍꯥꯏꯔꯗꯤ ꯋꯥ ꯂꯣꯏꯔꯦ". ꯂꯣꯌꯥ ꯍꯔꯥꯎꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯂꯣꯌꯥꯒꯤ ꯃꯪꯗ ꯁꯅꯥꯔꯩ ꯑꯃꯨꯛꯀꯁꯨ ꯃꯃꯤꯠ ꯑꯗꯨ ꯀꯣꯜꯂꯒ ꯂꯥꯛꯑꯝꯃꯤ꯫ "ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯂꯧꯗ꯭ꯔꯕꯅꯤꯅ ꯂꯟ ꯑꯩꯅ ꯄꯨꯕ ꯇꯥꯔꯦꯗꯅ". ꯂꯣꯌꯥ ꯍꯨꯃꯥꯡꯅ ꯂꯨꯞꯄꯒ ꯍꯧꯒꯠꯂꯛꯏ꯫ "ꯀꯩꯅꯣ ꯁꯤꯗꯤ"꯫ ꯂꯣꯌꯥ ꯑꯃꯨꯛ ꯍꯤꯞꯊꯔꯝꯃꯤ꯫ ꯀꯥꯡꯈꯜ ꯃꯊꯛꯇ ꯑꯉꯥꯡ ꯃꯆꯥ ꯄꯥꯏꯔꯝꯃꯤ꯫ ꯂꯣꯌꯥ ꯑꯗꯨ ꯎꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈꯤ꯫ ꯂꯣꯌꯥ ꯐꯩꯖꯨꯞ ꯀꯨꯞꯁꯤꯜꯂꯒ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯅꯥꯀꯣꯡꯗ, "ꯆꯤꯟꯊꯤꯕ, ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯀꯨꯝꯃꯩ ꯌꯦꯡꯉꯨ" ꯍꯥꯏꯔꯝꯃꯒ ꯂꯣꯌꯥ ꯀꯥ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯑꯝꯃꯤ꯫ ꯂꯣꯌꯥ ꯇꯨꯝꯊꯈ꯭ꯔꯦ꯫ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯗ ꯔꯤꯅꯥ ꯃꯤꯀꯞ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯂꯦꯇꯔ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯄꯥꯔꯝꯃꯤ꯫ ꯂꯦꯇꯔ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯒꯤ ꯋꯥꯔꯤ ꯏꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ, "ꯔꯤꯅꯥ, ꯂꯟꯊꯣꯏ, ꯅꯣꯏ ꯑꯅꯤ ꯃꯄꯣꯛ 3ꯁꯨꯕ ꯃꯄꯣꯛꯅꯤ. ꯁꯤꯅ ꯑꯍꯥꯟꯕ ꯃꯄꯣꯛꯇ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯑꯁꯤ ꯃꯤꯅ ꯈꯥꯝꯗꯣꯛꯂꯤ ꯍꯧꯖꯤꯛꯐꯥꯎ, ꯑꯗꯨꯕꯨ ꯃꯄꯣꯛ 3ꯁꯨꯕꯁꯤꯁꯨ ꯅꯣꯏ ꯑꯅꯤ ꯀꯥꯏꯅꯅꯅꯤ, ꯑꯗꯨꯕꯨ ꯃꯄꯣꯛ 4ꯁꯨꯕꯗꯗꯤ ꯅꯣꯏ ꯑꯅꯤ ꯅꯃꯥ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯅꯤ. ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯅ ꯂꯟꯊꯣꯏꯕꯨ ꯄꯨꯗꯨꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯄꯨꯔꯅꯤ. ꯅꯪ ꯋꯥꯔꯧꯒꯅꯨꯀꯣ". ꯔꯤꯅꯥ ꯊꯃꯣꯏ ꯃꯆꯦꯠ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏꯔꯤ ꯉꯁꯤꯗꯤ꯫ ꯔꯤꯅꯥꯅ, "ꯁꯛꯈꯪꯗꯕꯤ ꯏꯇꯥ ꯅꯪꯁꯦ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯗ. ꯑꯩꯒ ꯅꯪꯒ ꯃꯊꯪ ꯃꯄꯣꯛꯇ ꯎꯅꯁꯤꯀꯣ". ꯔꯤꯅꯥ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯍꯤꯞꯊꯈ꯭ꯔꯦ꯫ ꯂꯟꯁꯨ ꯇꯨꯝꯕ ꯅꯠꯇꯦ, ꯂꯟꯁꯨ ꯀꯞꯆꯔꯝꯃꯤ꯫ ꯃꯈꯣꯜ ꯊꯣꯛꯇ꯭ꯔꯁꯨ ꯊꯃꯣꯏꯗꯤ ꯀꯞꯆꯔꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫
ꯂꯟꯊꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯆꯥ ꯊꯛꯅꯕ ꯑꯆꯥꯄꯣꯠ ꯂꯩꯕ ꯆꯠꯈꯤ꯫ ꯂꯟꯊꯣꯏꯅ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯀꯥꯔ ꯑꯃꯗ ꯊꯨꯅ ꯊꯧꯔꯒ ꯂꯟꯊꯣꯏꯗ ꯊꯝꯖꯤꯜꯂꯤ꯫ ꯂꯟꯊꯣꯏ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯔꯤꯅꯥ ꯊꯣꯛꯂꯛꯄꯗ ꯃꯤ ꯇꯤꯟꯕ ꯎꯕꯗꯨꯗ ꯀꯩꯗꯧꯔꯖꯥꯠꯅꯣꯅ ꯊꯣꯛꯂꯛꯄꯗ ꯂꯟ ꯑꯗꯨ ꯏꯅ ꯃꯀꯣꯛ ꯂꯨꯞꯄꯝꯃꯤ꯫ ꯔꯤꯅꯥ ꯊꯋꯥꯏ ꯁꯣꯛꯅ ꯍꯤꯛ ꯍꯤꯛ ꯌꯥꯎꯅ ꯀꯞꯄꯝꯃꯤ꯫ ꯔꯤꯅꯥ ꯉꯍꯥꯟꯈꯩ ꯂꯩꯕꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯒ ꯂꯟꯊꯣꯏꯒꯤ ꯐꯣꯇꯣꯗꯨ ꯀꯣꯜꯂꯒ ꯀꯞꯂꯝꯃꯤ꯫ 5 years later, ꯔꯤꯅꯥ ꯂꯨꯍꯣꯡꯗꯣꯔꯦ꯫ ꯔꯤꯅꯥꯒꯤ ꯂꯨꯍꯣꯡꯕ ꯍꯌꯦꯡꯅꯤ꯫ ꯔꯤꯅꯥꯅ ꯁꯛ ꯈꯪꯗꯕꯤ ꯏꯇꯥ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ꯫ ꯏꯃꯣꯕ ꯆꯪꯉꯛꯏ꯫ ꯚꯦꯃꯥ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ꯫ ꯔꯤꯅꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯟꯊꯣꯏ ꯃꯥꯟꯕ ꯑꯉꯥꯡ ꯑꯃ ꯎꯔꯝꯃꯤ꯫ ꯔꯤꯅꯥ ꯑꯉꯥꯡꯗꯨ ꯂꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯂꯟ ꯉꯁꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯅꯦ ꯁꯦ ꯑꯆꯥꯄꯣꯠꯁꯦ ꯆꯥꯎ꯫ ꯑꯆꯥꯄꯣꯠꯁꯦ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯄꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯗꯅ ꯆꯦ ꯑꯩ ꯂꯟ ꯅꯠꯇꯤꯌꯦ꯫ ꯔꯤꯅꯥ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯔꯤꯅꯥꯅ ꯅꯪ ꯑꯩꯒꯤ ꯂꯟ ꯑꯣꯏꯔꯛꯇꯣꯏꯅꯦ꯫ ꯅꯪꯅ ꯃꯊꯪ ꯃꯄꯣꯛꯇꯣ ꯄꯣꯛꯄ ꯍꯥꯜꯂꯦ꯫ ꯅꯪꯁꯨ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯌꯥꯔꯅꯤ꯫ ꯂꯟ ꯀꯣ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯔꯝꯗꯦ꯫ ꯔꯤꯅꯥꯅ ꯄꯤꯕ ꯈꯨꯗꯤꯡ ꯂꯧꯁꯤꯜꯂꯤ꯫ ꯔꯤꯅꯥ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯨꯍꯣꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯔꯤꯅꯥ ꯑꯗꯨ ꯀꯤꯗꯅꯦꯞ ꯇꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ꯫ ꯔꯤꯅꯥ ꯆꯤꯡ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ ꯚꯦꯟ ꯃꯅꯨꯡꯗ ꯄꯨꯔꯒ ꯊꯧꯔꯛꯑꯝꯃꯤ꯫ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯔꯤꯅꯥꯗꯨ ꯄꯨꯁꯤꯜꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯃꯈꯨꯠ ꯃꯈꯣꯡ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯤ꯫ ꯔꯤꯅꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯉꯍꯥꯟꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠꯇꯨ ꯉꯁꯤꯗꯤ ꯇꯧꯕ ꯉꯝꯂꯔꯣꯏꯅ ꯂꯟꯁꯨ ꯑꯩꯅ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯦꯗꯅ ꯁꯤꯅ ꯅꯪꯒꯤ ꯇꯔꯟ꯫ ꯔꯤꯅꯥꯅ ꯅꯪ ꯀꯅꯥꯅꯣ? ꯔꯤꯅꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯐꯤꯅ ꯀꯨꯞꯄꯝꯕꯗꯨ ꯍꯥꯡꯗꯣꯛꯈꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯉꯍꯥꯟ ꯀꯩꯊꯦꯜꯗ ꯑꯩꯒꯤ ꯐꯖꯔꯕ ꯃꯥꯏꯁꯤꯗ ꯅꯪꯅ ꯃꯃꯤ ꯇꯥꯍꯟꯈꯤꯕꯗꯣ ꯖꯒꯥꯗꯣ ꯑꯗꯨꯒꯤ ꯔꯤꯚꯦꯟꯁ ꯂꯧꯔꯒ ꯉꯁꯤꯗꯤ ꯔꯤꯅꯥꯅ ꯅꯪꯒꯤ ꯅꯃꯥꯏꯗꯨꯅꯦ ꯇꯤꯟꯗꯨꯝ ꯁꯤꯠꯆꯅꯤꯡꯉꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯂꯒ ꯔꯤꯅꯥꯗ ꯊꯤꯟꯒꯦꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯟꯒꯤ ꯊꯋꯥꯏ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯅꯨꯄꯥꯗꯨꯗꯒꯤ ꯊꯥꯡꯗꯨ ꯃꯨꯜꯂꯒ ꯅꯨꯄꯥ ꯑꯗꯨ ꯊꯥꯡꯅ ꯍꯟꯅ ꯍꯟꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯟꯅ ꯏꯇꯥ ꯅꯪ ꯍꯤꯡꯒꯗꯕ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯑꯩ ꯉꯥꯏꯒꯦꯀꯣ ꯍꯥꯏꯔꯝꯃꯒ ꯂꯟ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯔꯤꯅꯥ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯝꯃꯤ꯫ ꯔꯤꯅꯥꯒꯤ ꯍꯁꯕꯦꯟ ꯂꯟꯉꯝꯌꯥꯡ ꯀꯥꯔ ꯑꯃ ꯄꯨꯗꯨꯅ ꯔꯤꯅꯥꯕꯨ ꯆꯤꯡ ꯑꯗꯨꯗ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ꯫ ꯔꯤꯅꯥꯅ ꯗꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯂꯟꯉꯝꯌꯥꯡ ꯔꯤꯅꯥꯒꯤ ꯃꯅꯥꯛꯇ ꯇꯝꯅ ꯂꯥꯛꯑꯒ ꯔꯤꯅꯥ ꯁꯤꯗꯤ ꯀꯩꯗꯧꯔꯤꯕ? ꯔꯤꯅꯥꯅ ꯑꯩ ꯈꯪꯗꯦꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯕꯤꯌꯣ꯫ ꯂꯟꯉꯝ ꯔꯤꯅꯥꯕꯨ ꯀꯥꯔꯗ ꯄꯨꯁꯤꯜꯂꯒ ꯌꯨꯝ ꯇꯞꯅ ꯊꯧꯔꯝꯃꯤ꯫ ꯔꯤꯅꯥ ꯋꯤꯟꯗꯣꯗ ꯂꯟꯒꯤ ꯊꯋꯥꯏꯅ ꯅꯨꯄꯥ ꯑꯗꯨꯒ ꯊꯋꯥꯏꯕꯨ ꯌꯥꯟꯗꯨꯅ ꯄꯨꯗꯨꯅ ꯑꯃꯝꯕ ꯎꯃꯪ ꯑꯃꯗ ꯆꯪꯈꯤ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯕꯥꯏ ꯕꯥꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯛꯑꯝꯃꯤ꯫ ꯔꯤꯅꯥꯅ ꯋꯤꯟꯗꯣ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯎꯏꯊꯔꯝꯃꯤ꯫